Ahanbamagtada ima pabungsing ichilinausing icheichelsing pumnamakpu ngasigi athoiba Christmas ki numita yaifamangol pijabaga loinana nungsiba amasung ikai khumnaba utchari ngasi Christmas ki numit nungsiba kathokpa kanbiba loinabiba mapuna taibang panbada lakpibagi nungsibana thalaba numit asida ngasi akhoi imung manungna lairabasingda karigumba chananabagi numidangi chara gi oiba sananabagi pot khara pige haiduna akhoi khanjari amasung akhoi ngasi pijagadoribasi akhoi polauga aduga gidi yerumga plau amasung yerum pullaga akhoi pack tawraga parcel semaga mioi kharada pigani maruina ngasi akhoi pigadoribasi lairabasing yengduna pijagani amasung akhoi ngasi pijagadoribasi Jesu Christa mahakki nungsibagi mapuni amasung miyoiba akhoi gidamakta mahakna nungsikhibagumna ateina nungsiba ngamde thawai tharaga nungsiba haibase Jesu Christa mahakni maramaduna mahakki nungsiba aduna akhoi pijagadoribani lei haiduna natragasu piba ngami haiduna nasade adubu Jesu Christa mahakna pihanbi mahakna leihanbi haibagi nungsibado aduga loinana akhoi amagna amagi mating pangnasi haibagi leita lairabasingbu akhoi mating pangduna mekhoi awatpasing ngamjabagi matungina awatpasing mention minasi haibagi wakhalon sigaloinana akhoi pijagadoribani aigi nupi hojik ma thongba hogre yerum laure aduga boil tawraga akhoi plau semaga pack tawraga pigadoribani matek mayamdu yenghanjarake aduga akhoi pigadoribado adusu piba matamdasu dum khara kapaga yenghanjarake maitei khakta natabada akhoi atoppa jatasu khara ricksha thobana chingba aduga gidi thela inba natragasu bottle kadai da bottle yadaba collect tawbana chingba sing phangnaba kharada pijage yamnadi nasade ko adubu hena piba ngamnaba mayamnasu haijabiu shorta ningsingbiu thagachari e adum matek tawraga mayamda yenghanjarake chilnausing chalima pabungsing akhoi hojik packing tawri parcel semi asewaina plauga aduga gidi ek kariga asewaina mayamda lairabasingda yenjarage akhoi hojik packing se tawraga asewaina puraga chalani chilnau chalima pabungsing hojik akhoi packing se loire ado akhoi yenba chasargani mase aigi dukan gi hek mamangda aina thamjaba Jesu Christa gi cross ni ipa bu thakacharaga akhoi yenbase lairabasingda chabagi waduna leiribasingda akhoi kharadang mating pang mangambase chachaba haujarage Merry Christmas. Happy Christmas dinko. Oh, din. Bol ni. Bol na randa di mar plau. Aita mo rin ni. Kon na bari ye ko. Tigas na. Lo. Fresh ase. Nani. Acha. Happy Christmas. Ya, ya, Merry Christmas. Kita di mar plau. Aske Christmas na ni. Jana to Christmas lagi di se. Oh ya. Bala. Thank you so much. Happy Christmas. Aman ya ya. Ngaji Christmas ni do. Adugi plau gane jirumga thongane. Ma khogi ya. Mi puno maki jelu re. Jelu gi mi ahum na ka. Hoi ni angka tangje ma. Ka ahum chak thong da su ja ni. Angka tangmo si jani. Da mi ahum on. Keno jau re. Noi gidi. Akhoi jeli ba. Akhoi na tawra gane. Keno khoi road lambi da Bengali de sa jat no phang no piram. Ka ka se ahum kan ka. Chak thong da su ja re ba. Christmas to. Christmas jano ni. Aya. Christmas lagi ami plau ar dim banaya সব মানুষে আমি দিয়া আইতাছি হ্যাঁ আপনার লাগি একটা আমার আতো বেদনা লাগে আমি যাবতাম
Happy Christmas. Ah, Kauna ni. ah, Lo. Christmas ni food si chana ba di le. Lau ga jirum mai hapa bin sama. Tum bi ne. Apa? Christmas ni ne. Jirum ga changora. Jirum ga lau ne. Jirum lai. Lambi. Hak장 ngamdrena. Ini Pak. Oh, kan tahu. Lalas. Cái giờ mà không cái giờ kìa. Không là sang. Này. À. Imati. Nè. Đây. Ang ngasih Christmas kini. Chan bagi pot kerja semua. Ini ani na jalan terus. Ya. Kun. Abang kepilih gua. Ya. Saya mau kelahor. Cak kung itu ya ni kamera. Jerum ga plau ga ni kamera. Praise the Lord. Chil now che chil ma pabung sing ekoi hanjere. Ngasigi oina di ekoi na ngamjaba kharadang. Pijaba se ngasigi oina ekoi lo sinjare aduga aige sanupa hanga ekoi ni chatminabani bike ta adu matam su thengsilakpanina ingsu ingjalakpagi maramna phangnaba khara adum piramle aduga ekoi gi khungi mail ka ekoi gi lekai de leiba yum khara da su ekoi na ngamjaba kharadang ekoi na pijabani ekoi gi nungsiba ishorna amaga mateng pangno hamasung lairaba singi mateng pango haibado haiba wakhal se matam mada ileramde adubu Jesu Christa bu thazarba matungdagidi asigi wakhal se ngonda Jesu Christa na lakan bikibani credit punamak Jesu Christa gini Christmas ki numit asida adu ngasi numit sikak tanate numit kodingi koi migi mateng pangba haibado ngaman bisanu yengbiriba punamakta ishorna sokpisanu punamak pu ishorna tekta kaidana thambisanu ekoi family gi damakta su thazarba singna haijabiu mathangi anoba video magalonana ekoi unaminasi matam adu phauba Jesu Christa na ekoi bu tekta kaidana fattabadagi ngapi senbiduna thambibo irsanu. Praise the Lord. Jesu Christa Epa na punamak pu sokpibo isanu. Amen.